September tha asigi manungda second phase ki Loumee Singi phangpham thokpa compensation ki shenpham leingak na Phanghandrabadi Bishnupur District ki Thangjing Chingya ki Loumee singna lamdam asigi Loumee Lup singa khutshamnaraga makhal makha kayagi Khongjang changshinba houragani haina Moirang Kendra Apunba Loumee Shinmee amasung Nupi Lup na phongdorakli Lup asigi secretary M manglem na khudek piduna thadorokpa cherol amana hai Senjar amadi state leingak na hojik fawba loishinba ngamdana lairiba tha taraga taruk helaba irang asida hena chaithing piriba ase Loumee singni Miyamgi chana thaknaba puthokliba Loumee singgidamak center na kaithokhiba shenpham matam chana Loumee singda yahonbiyo haina Manipur ge farmer group kayana noma kangdana pauche singda lauba ngasi fawbada leptre haukiba August 13 da law palhaudaba Bishnupur District ke Thangjing Chingya ki lawfam singgi compensation pithokpiyo amade law palhaudaba lawfam singgi document thajanabasu compensation gi list ta yawraktaba sing yawraknaba honatrabadi Khongjang Changsillagani haina tawramba ado local MLA amade Bishnupur District ki say revenue gi branch officer yauna thabak to onthoknaba honakibaga loinana state cabinet na Loumee sing hi sel thadoknaba waret lokre haina kokomi farmer pina khangalakpadagi Loumee singi Khongjang adu handokhibane Tha asigi taraka mangada Tronglaubi awang community hall da Bishnupur District ke Thangjing Chingya ki law palhaudraba Loumee singi mifam gi wade matung ina leingak na kumja English na kulhundegi ahanba festa compensation phangkraba Loumee sing kumja English na kunmarigi Loumee sing amade department da kumja English na kulhundoi kunmarigi document laikraba compensation ge shenpham de phangdriba Loumee sing da phangpham thokpa shenpham phanghanbiyo September tha asigi manungda second phase ke Loumee sing ge phangpham thokpa compensation ge shenpham leingak na Phanghandrabadi Bishnupur District ke Thangjing Chingya ki Loumee singna lamdam asigi Loumee Lup singa khutshamnaraga makhal makha kayagi Khongjang changshinba houragani haina cherol asina maka tari